ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯄꯥꯟ ꯆꯝꯊꯣꯡ ꯇꯧꯔꯒꯦ ꯅꯍꯥꯟ ꯌꯨꯝꯗꯒꯤ ꯄꯥꯟ ꯈꯔ ꯄꯨꯔꯛꯏ ꯑꯗ ꯆꯝꯊꯣꯡ ꯇꯧꯔꯁꯤ ꯁꯤꯒ ꯁꯤꯡ ꯃꯅꯥ ꯂꯩꯔꯦ ꯁꯤꯒ ꯁꯤꯡ ꯃꯅꯥꯁꯦ ꯃꯣꯕꯥꯏꯜꯁꯦ ꯉꯥꯡꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯉꯧꯔꯤꯀꯣ ꯍꯥꯏꯗꯤ ꯁꯪꯉꯤꯀꯣ ꯑꯗꯩ ꯖꯅꯝꯁꯨ ꯄꯨꯔꯛꯏ ꯖꯅꯝꯁꯤꯒ ꯁꯤꯡ ꯃꯅꯥꯁꯤꯒ ꯁꯤꯗ ꯁꯤꯡ ꯈꯔ ꯂꯩꯔꯦ ꯑꯁꯤ ꯍꯧꯖꯤꯛ ꯑꯩ ꯆꯝꯊꯣꯡ ꯇꯧꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒꯩꯗꯤ ꯁꯤꯒꯅ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯂꯩꯔꯦ ꯁꯤꯒ ꯉꯥ ꯑꯌꯥꯏꯕꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯇꯣꯉꯥꯟ ꯂꯧꯔꯒ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯊꯝꯃꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯒ ꯏꯁꯤꯡ ꯁꯥꯔꯦꯀꯣ ꯃꯌꯥꯝ ꯏꯁꯤꯡ ꯁꯥꯕꯁꯦ ꯁꯤꯒ ꯂꯩꯔꯦ ꯏꯁꯤꯡ ꯁꯥꯕꯁꯤꯒ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕ ꯊꯣꯡꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯑꯍꯥꯟꯕ ꯊꯣꯡꯖꯗꯣꯏꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯄꯥꯟ ꯆꯝꯊꯣꯡ ꯑꯃꯨꯛ ꯊꯣꯡꯖꯗ꯭ꯔꯤ ꯃꯌꯥꯝ ꯉꯁꯤ ꯐꯥꯔꯁ ꯊꯣꯡꯉꯛꯇꯣꯏꯅꯤꯀꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯥꯈ꯭ꯔꯦꯀꯣ ꯏꯁꯤꯡ ꯁꯥꯕꯁꯤꯗ ꯑꯩ ꯁꯤ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯑꯝꯇꯪ ꯈꯨꯠꯅꯁꯨ ꯄꯥꯏꯔꯤ ꯃꯤ ꯃꯣꯕꯥꯏꯜꯁꯦ ꯍꯧꯖꯤꯛ ꯄꯥꯟ ꯍꯥꯞꯆꯤꯟꯈ꯭ꯔꯦꯀꯣ ꯄꯥꯟ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯦ ꯐꯨꯠꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯀꯣ ꯃꯥꯒꯤ ꯀꯣꯡꯒꯣꯟꯁꯦ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯀꯣꯡꯒꯣꯟꯁꯦ ꯂꯧꯊꯣꯛꯑꯒ ꯑꯗꯨꯒꯩꯗꯤ ꯀꯩꯀꯩ ꯃꯅꯥ ꯃꯁꯤꯡꯁꯦ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯉꯔꯥꯡ ꯖꯨꯝ ꯆꯠꯂꯨꯕꯒꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯄꯥꯟꯁꯦ ꯇꯥꯜꯂꯛꯄꯒꯤꯅꯦ ꯃꯁꯥꯁꯤꯅꯦ ꯂꯦꯡ ꯆꯥꯗꯕ ꯌꯥꯅꯤ ꯈꯨꯗꯥꯡꯒꯁꯦ ꯈꯨꯗꯥꯡꯒꯁꯦ ꯆꯤꯛꯄꯅ ꯍꯥꯏꯗꯤꯀꯣ ꯅꯥꯕꯅ ꯊꯥꯡꯒꯠ ꯉꯝꯗꯦꯕ ꯖꯣꯠꯅ ꯇꯥꯜꯂꯛꯏꯅꯦꯕꯀꯣ ꯃꯌꯥꯡ ꯅꯨꯄꯤꯗꯣ ꯍꯥꯏꯒꯦ ꯇꯧꯔꯒꯅ ꯃꯌꯥꯡ ꯅꯨꯄꯤꯁꯦ ꯐꯪꯗꯕ ꯌꯥꯅꯦꯕꯀꯣ ꯑꯛꯇꯥꯗ ꯑꯗꯨꯝ ꯆꯠꯇ꯭ꯔꯨꯕꯅꯤꯅꯅꯦ ꯇꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅ ꯇꯥꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯅꯦ ꯈꯨꯂꯦꯡ ꯑꯃ ꯂꯦꯡꯉꯦ ꯈꯨꯠꯁꯤꯗ ꯏꯁꯥꯁꯤꯁꯨ ꯁꯣꯟꯕꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯧꯍꯜꯂꯤꯅꯤꯀꯣ ꯌꯦꯡꯁꯤ ꯁꯧꯍꯜꯂꯒ ꯀꯣꯡꯒꯣꯟ ꯂꯧꯊꯣꯛꯁꯤ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯀꯣꯡꯒꯣꯟ ꯁꯧꯕꯁꯦ ꯀꯣꯡꯒꯣꯟꯁꯦ ꯂꯧꯊꯣꯛꯄꯤꯗꯣꯏꯅꯤꯀꯣ ꯀꯣꯡꯒꯣꯟꯁꯦ ꯂꯧꯊꯣꯛꯄꯤꯔꯁꯤ ꯀꯣꯡꯒꯣꯟꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦꯀꯣ ꯂꯩꯔꯦ ꯈꯤꯇꯪꯒ ꯀꯣꯡꯒꯣꯟꯁꯦ ꯂꯧꯊꯣꯛꯈꯤꯒꯦ ꯌꯥꯝ ꯐꯖꯅ ꯁꯧꯔꯦꯀꯣ ꯃꯌꯥꯝꯗꯣ ꯑꯅꯥꯡꯕ ꯄꯣꯠꯇꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨ ꯁꯤ ꯅꯥꯡ ꯂꯥꯎꯔꯦꯕꯀꯣ ꯑꯗꯨ ꯑꯅꯥꯡꯕ ꯄꯣꯠꯅꯤꯁꯦ ꯇꯦꯡꯉꯣꯠꯇꯒ ꯇꯣꯠꯂꯤꯁꯦ ꯑꯗꯀꯣ ꯑꯅꯥꯡꯕꯁꯦ ꯊꯣꯛꯏꯑꯕ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯅ ꯀꯣꯠꯊꯣꯛꯏꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯞꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕꯅꯤ ꯊꯣꯡꯗꯣꯏꯁꯤꯁꯨ ꯆꯝꯊꯣꯡ ꯃꯆꯨ ꯍꯥꯞꯅꯔꯝꯒꯅꯤꯀꯣ ꯀꯥꯎꯏꯅꯦ ꯍꯪꯍꯧꯗꯦ ꯑꯩꯅ ꯐꯣꯟꯗ ꯍꯪꯉ ꯊꯣꯡꯉꯛꯏꯅꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯊꯥꯒꯦꯀꯣ ꯂꯣꯏ ꯊꯥꯛꯆꯜꯂꯒꯦꯗ ꯖꯅꯝꯁꯨ ꯁꯤꯡ ꯃꯅꯥꯁꯨ ꯑꯗꯩ ꯁꯤꯡꯁꯨ ꯊꯥꯛꯆꯜꯂꯒꯦꯀꯣ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯅꯤꯈꯛꯀꯣ ꯊꯥꯛꯆꯜꯂꯦ ꯇꯣꯉꯥꯟꯗꯤ ꯊꯥꯛꯖꯔꯅꯤꯀꯣ ꯇꯣꯉꯥꯟꯗꯤ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯗꯒꯤꯗꯤ ꯉꯥ ꯑꯌꯥꯏꯕꯁꯤ ꯊꯥꯛꯆꯜꯂꯒꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯝꯇꯪ ꯑꯣꯠꯄꯤꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯃꯆꯨ ꯊꯥꯛꯇꯣꯏꯅꯤꯀꯣ ꯊꯨꯝꯁꯨ ꯊꯥꯛꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯆꯨ ꯊꯥꯛꯀꯗ꯭ꯔꯥ ꯑꯝꯇ ꯍꯪꯒꯦꯀꯣ ꯑꯝꯇꯪ ꯐꯣꯟ ꯇꯧꯔꯒ ꯁꯤꯗꯤ ꯀꯌꯥꯝ ꯐꯖꯅ ꯁꯧꯗ꯭ꯔꯥ ꯃꯌꯥꯝ ꯐꯖꯅ ꯁꯧꯔꯤꯀꯣ ꯑꯝꯇ ꯍꯪꯈꯤꯒꯦ ꯑꯗꯨꯒꯩꯗꯤꯅꯦ ꯁꯤ ꯏꯀꯥꯏꯊꯕꯤꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯁꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯣꯔꯛꯑꯦꯕꯀꯣ ꯑꯗ ꯈꯤꯇꯪꯈꯛ ꯁꯤ ꯈꯤꯇꯪ ꯄꯨꯔ ꯂꯥꯛꯏꯀꯣ ꯑꯗꯨꯒꯩꯗꯤ ꯁꯤꯁꯤꯅꯤ ꯁꯤꯁꯤꯒꯅꯦ ꯇꯦꯡꯅꯧꯗꯣ ꯃꯌꯥꯝ ꯇꯦꯡꯅꯧꯁꯤꯁꯨꯀꯣ ꯈꯤꯇꯪ ꯂꯩ ꯅꯧꯅ ꯄꯥꯜꯍꯧꯔꯤꯕ ꯃꯆꯥ ꯃꯆꯥ ꯑꯣꯏꯔꯦꯕꯀꯣ ꯁꯤ ꯑꯅꯤꯁꯦ ꯁꯤꯡꯖꯨ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯂꯩꯔꯦꯅꯀꯣ ꯑꯗꯩ ꯁꯤꯁꯤꯅꯅꯦ ꯑꯃ ꯉꯧꯒꯦ ꯏꯉꯥꯡꯁꯤꯡꯒꯤ ꯑꯩꯁꯨ ꯆꯥꯅꯤꯅꯦ ꯑꯂꯨꯅꯦ ꯈꯥꯃꯦꯟꯅꯦ ꯄꯣꯡ ꯍꯋꯥꯏꯅꯦꯀꯣ ꯁꯤꯁꯦ ꯉꯧꯔꯒꯦ ꯁꯤꯅ ꯁꯤꯡꯖꯨ ꯇꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯌꯦꯡꯉꯁꯤꯀꯣ ꯍꯧꯖꯤꯛ ꯇꯦꯡꯅꯧꯁꯤ ꯆꯥꯅꯤꯡꯗ꯭ꯔꯥ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤꯁꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯗꯣꯏꯅꯤꯀꯣ ꯑꯩ ꯆꯥꯊꯔꯛꯀꯦ ꯃꯌꯥꯝ ꯉꯧꯕꯁꯤꯁꯨ ꯉꯧꯊꯔꯛꯑꯒꯦ ꯐꯖꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯧꯔꯤ ꯑꯃꯁꯨ ꯀꯟꯅ ꯃꯨꯟꯊꯔꯛꯇꯧꯔꯦ ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯡꯉꯤꯅꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯒ ꯉꯧꯔꯦ ꯈꯥꯃꯦꯟꯅꯦ ꯑꯂꯨꯅꯦ ꯄꯣꯡ ꯍꯋꯥꯏꯅꯦꯀꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯒꯔꯝ ꯃꯁꯂꯥꯅꯦ ꯙꯅꯤꯌꯥ ꯄꯥꯎꯗꯔꯅꯦ ꯃꯆꯨꯅꯦ ꯃꯣꯔꯣꯛꯅꯦꯀꯣ ꯁꯤꯒ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯉꯧꯈꯤꯒꯦ ꯑꯉꯧꯕꯁꯨ ꯃꯨꯜꯂꯦꯀꯣ ꯀꯥꯕꯨ ꯀꯥꯗꯧꯔꯦ ꯃꯌꯥꯝ ꯁꯤꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨꯒꯤ ꯁꯣꯏꯕ ꯂꯣꯏꯔꯦꯀꯣ ꯈꯤꯇꯪ ꯄꯧꯈꯔꯦ ꯃꯌꯥꯝ ꯍꯧꯖꯔꯁꯨ ꯅꯍꯥꯟꯅꯤꯗ ꯑꯩꯈꯣꯏꯀꯣ ꯁꯥꯏꯔ ꯂꯣꯏꯔꯦꯀꯣ ꯏꯟꯖꯥꯡꯁꯤꯁꯨ ꯀꯌꯥꯝ ꯐꯖꯅ ꯁꯧꯔꯤ ꯌꯦꯡꯉꯨ ꯎꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ
ꯈꯤꯇꯪ ꯃꯨꯜꯂꯦꯀꯣ ꯃꯆꯨꯁꯦ ꯊꯥꯛꯏꯅꯦꯕ ꯈꯤꯇꯪꯒꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜ ꯑꯣꯏꯕꯒꯤꯅꯦ ꯈꯔ ꯉꯧꯕꯩ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯔꯤꯌꯦꯜꯗꯗꯤ ꯁꯨꯝ ꯆꯝꯊꯣꯡ ꯃꯥꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯁꯦ ꯀꯩꯁꯨꯝ ꯃꯨꯟꯗꯕ ꯇꯧꯋꯤ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯆꯥꯎꯋꯦ ꯑꯗꯨꯝ ꯂꯦꯡꯗꯕꯅꯤ ꯑꯩ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯎꯒꯅꯤꯀꯣ ꯃꯌꯥꯝ ꯆꯝꯊꯣꯡꯁꯦ ꯃꯨꯟꯍꯜꯂꯒꯦ ꯐꯗꯤꯒꯣꯝꯒ ꯂꯩꯇꯦꯅꯤ ꯊꯥꯡꯖꯔꯒꯦ ꯐꯛꯈ꯭ꯔꯅꯤ ꯑꯩꯁꯦ ꯃꯦꯜꯂꯛꯑꯒꯦ ꯃꯌꯥꯝ ꯎ ꯃꯣꯔꯣꯛꯁꯤꯒ ꯇꯣꯉꯥꯟꯁꯤꯒꯀꯣ ꯌꯥꯝꯗꯦ ꯏꯇꯣꯟꯇꯅꯤꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯒꯤꯅꯦ ꯁꯤꯒ ꯂꯩꯔꯦ ꯄꯥꯟꯗꯣ ꯄꯥꯟꯁꯦ ꯄꯨꯔꯥ ꯅꯪꯈꯔꯦꯕꯣ ꯑꯩꯒꯤꯁꯦ ꯑꯍꯥꯟꯕ ꯊꯣꯡꯖꯕꯅꯤ ꯃꯌꯥꯝꯁꯤꯅ ꯏꯀꯥꯏꯊꯕꯤ ꯁꯤꯡꯖꯨ ꯁꯤꯒꯅ ꯑꯩꯒꯤ ꯉꯧꯊꯣꯡꯗꯣ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯖꯔꯒꯦ ꯏꯆꯝ ꯆꯝꯅꯅꯤ ꯃꯌꯥꯝ ꯄꯥꯟꯁꯤꯁꯨ ꯃꯍꯤ ꯅꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯆꯥꯛ ꯈꯤꯇꯪ ꯂꯧꯔꯦ ꯏꯀꯥꯏꯊꯕꯤ ꯁꯤꯡꯖꯨ ꯇꯦꯡꯅꯧꯒ ꯃꯌꯥꯝ ꯍꯥꯎꯗ꯭ꯔꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯆꯥꯔꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯏꯟꯖꯥꯡꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ